ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 19, 2025 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯁꯣꯅꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯥꯖꯤꯔꯒ꯭ꯔꯥꯝ ꯃꯩꯇꯩ ꯈꯨꯟꯗ WMC ꯑꯁꯥꯝ ꯌꯨꯅꯤꯠ, WMC ꯋꯨꯃꯟ ꯐ꯭ꯔꯟꯠ ꯑꯃꯁꯨꯡ ꯍꯣꯞ ꯇꯨ ꯕ꯭ꯂꯨꯝ ꯐꯥꯎꯟꯗꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯦꯔꯤꯇꯦꯕꯜ ꯁꯔꯚꯤꯁ ꯑꯣꯏꯅ ꯋꯥꯇꯔ ꯗꯤꯁꯄꯦꯟꯁꯔ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯒꯁꯨ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯗꯣꯛꯇꯔ KN ꯆꯥꯟꯅ ꯐꯣꯡꯗꯣꯛꯄꯤꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ CH ꯅꯕꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯁꯦꯝ ꯁꯨꯔꯖꯤꯠꯅ WMCꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ WMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯛꯇꯔ KN ꯆꯥꯟ, ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ WMC, CH ꯅꯕꯀꯨꯃꯥꯔ ꯁꯤꯡꯍ, ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ WMC, Mutum Gunadhon, Information and Media Secretary WMC, Thokchom Savitri, Vice President WMC Women Front, CH Benubala Singha, Secretary WMC Women Front, TH Satyavati, Secretary WMC Women Front Sonai Group, Majirgramdagi Oja Nilababu, A Surajit, Nupi Maira member Kayanasu Saruk Yaki.